ngasi Sanjit Rajkumarga sanariba tribute si aikoina kaujaraga sanajabani yarimakai isinausingna pet comment tawbirakan karigumba hainingba adagi wari saningba leragasu aikoigi mafamse lakpiyu aikoigi punna dum wari sanaminase akoi sinausi team je kai orbano akoije kainone koi khun ngakpani aduga akoi naujik leri mafam je kadai orbano koi gije kari hajagado akoigi yamna nakpa Imphal East ki oiba jaga mafam amada ojajing thengnaraga leriba mafamsi mangaire hajab tarene ado koi sinausing sina aibung asi ongtong una se lakpiyo na korokpai maram je kai orbano masi kainone oja sengna ojagi wari sumayam taba lejakre sugaina hajidrugo sugo mayam khudimaki mateng pangbiba khurngakpa singi damakta sibana ba khangdege aduwana aigi wajana chenbidana chongbidana tawbiriba singsida koi su amtangdi sakhang maikhangna ji habigi siga iroinana koi ojabum tang ujage haiduna koi sim hamida kaujabni ado koi hoji chathariba lanjida koi sinausing di karam khandagi yawba howe ahanda koi megi 3 dagi horkiba koi gi koki gi maitaiga tawnariba koi gi hisaran laiminaramba aikoigi asigumna ba ngasigi langkam asida akoina yawjarkiba ji segna khurngakpa moina akoina sigi Sanjay Lok hariba jaga ji hamsidagi akoina yawjigi ba that asengba kanodi khangjadre asengba kanodi muti akoi that fix te haiba ngamjadre Sanjay Lok ki ahan bachi kuthongna matamdagi akoi dum yawba lanji yawba hujare hajabtar lanje yawrpdagi sinausing da sokpan ba laikidaba duma yawba leibra segna khoigi mak soktragaju soisung ba mayam su khoigi nena khanjaraga du tong sunga khoigi huji phaugi leriba khoigi strength de khoigi khungakpa sing de sokpandi yaudri hajab tare du batay top padi mayam yaure du khoigi ni hane aina lugje ado je khoi sinausing je chaba thakpagi matang se kamai torige chaba thakpasi oja chengna leriba lekai gi ramda masigi nungsijraba imain don ima ipaiton khwai khudimuna angamang mateng pangbirakpa sisina khoi nongma chaba chadaba nong phadok chara helaga ju nongma charaga ju sumaina sengna khoi khara makhadi mayan pangbirakpasina khoi chajari hajab tar akoi gi sinausing je lan jak thengna ngatane ba lan ji maramda tasengna khangdaba lan chi yaugdaba moi makoi singda kari habining belai adu sengna harabada masi masagi thawai haksang yauna ima lebaki damaktani haina khurngakpa mayan thokpiribe sisu khoi haingai tana thagachai tawnisung akhoi ju kasu khanguba hirubante khurngakpa ngaktani adubu iramdam jemini ngamhan ningdabagi damak koina isa isa na thoga thongna pangatani adu dasina aina kasu atai ahen boham thamningai lejade adu matung da su koi pulap punna amata oina changmina chepo wafam jibtang thamjake akoi je akoi khurngakpagi sinausing je masing kyamuk ti laire hujikse khurngakpase kayamuk yamna haigani hujik ai khoina khurngak minna je hadna khoina hajaruba si lairibe je khoi chawrangna ai gi jaga lai sidi khoi chama mukki maya dillai aduga khoi gi hujik thabing hang mai gi thabing hang haib tarene sadaba yade thakdaba yade miyamna pangpirapa ngata sungai biya dabni khoi subu nomba haibam di lebna thabing hang sathong gi matungina masida la matungda khoi masen horen punsan raga kari tawjige kai chajige haibaduma adu khannabagi dama khudong sabsi lawjabaga iroina ai gi thabak sing du isagi thodang haitare adum tangni hajaraga du kari haigdama ngang ju hajede adu thabing hang sathong gi banina adu hojik te khoi chawrangna hojik yamdrabda khoi 70 sam khara leiri hajab tare ado koi khulngak po tholei bisinausing ja masing je nauna changpusida hena yambra yaujage abe misidum leibra ado hojikse sengna habda akoina ju moibu khulai matik chana pibuju ngamde thang dorgo ju ten dorgo ju adum pibuju ngamjade adubu changge habdi amama mathang changhen bire hab tare ai hajage changbirai adubu koi change ena moina changai do koina moibu ju sengna nuaroi daba kano da su koi hajage bile te du changbirau lau pulap tong minaji imalaba kan minaji haiba wafam ji matang dei thamjage du la changmu ju ji koi gi ngaroi ka bai tap tadung kare ai hajage masim tang koi gi marup sidaina hangjaning je lan chahim phajalaga ju loibagi matang je lan ji kadai bok changselai na dong gi marup tagi akadi kitak thambiyo masi sengna harbada kaino ne masi akoina angang oringai haitare kha sahi kin nauringai haitare ko masi sengna habda nagaga mingona palaju kasu kaide masi nagaga kuki kharingi matam da su sahi kya sangi adubu singaktani adubu aigi mot oina haja taragadi sengna habda tamga singani kho hojik khanari besi kuki terorsinga akoi gani khanari je adubu aigi motadi masi simakti loisani haibadi ai adugi sahi makti haibadi ngamjararoi tawmusung masi aigi wakhaldadi swanim tawli tadi sahi tara du loiroidra haibi ai wakhalona thamjage aduga lairiba aigi ipai thonjing sina yari makhaidi athuba matamda masi loisana bu hona biu aduga iroinana masi
ꯁꯦꯡ ꯀꯔꯤ ꯍꯥꯏꯖꯒꯅꯤ ꯃꯁꯤ ꯑꯋꯥꯡꯕꯒ ꯑꯅꯦꯝꯕꯒ ꯍꯥꯏꯇꯥꯔꯦꯅꯦ ꯃꯁꯤ ꯈꯟꯅꯕ ꯆꯩꯅꯕꯅꯤꯅ ꯁꯦꯡꯅ ꯃꯐꯝ ꯖꯒꯥ ꯈꯨꯗꯤꯡꯃꯛꯀꯤꯁꯨ ꯑꯣꯏꯅ ꯃꯣꯏꯅ ꯍꯧꯖꯤꯛ ꯇꯧꯔꯤꯕꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯅꯣꯡꯃꯇ ꯈꯟꯅꯕꯁꯨ ꯍꯧꯔꯨꯕꯁꯨ ꯂꯩꯈꯤꯗꯦ ꯑꯗꯨꯒ ꯑꯩꯈꯣꯏꯗꯤ ꯑꯣꯡꯂꯤ ꯗꯤꯐꯦꯟꯁ ꯏꯁꯥ ꯉꯥꯛꯊꯣꯛꯆꯕꯒꯤ ꯈꯤꯇꯃꯛ ꯇꯧꯖꯕꯅꯤ ꯈꯟꯅꯕ ꯑꯩꯈꯣꯏꯅꯁꯨ ꯅꯣꯡꯃꯇ ꯑꯩꯈꯣꯏꯗꯤ ꯏꯆꯤꯟ ꯏꯅꯥꯎꯅꯤ ꯍꯥꯏꯅ ꯈꯟꯅ ꯂꯩꯖꯈꯤꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯌꯥꯔꯛꯇ꯭ꯔꯦ ꯑꯗꯨ ꯃꯣꯏꯅ ꯇꯧꯔꯛꯏꯕ ꯏꯁꯇꯥꯏꯜꯁꯤ ꯇꯁꯦꯡꯅ ꯑꯩꯒꯤ ꯃꯣꯠ ꯑꯣꯏꯅꯗꯤ ꯌꯥꯖꯅꯤꯡꯗꯦ ꯑꯩ ꯃꯣꯏꯕꯨ ꯂꯥꯜꯂꯦ ꯍꯥꯏꯕꯒꯤ ꯋꯥꯁꯨ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯆꯨꯝꯃꯦ ꯍꯥꯏꯕꯒꯤ ꯋꯥꯁꯨ ꯅꯠꯆꯗꯕꯗꯀꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯅꯣꯡꯃꯇ ꯈꯟꯅꯕ ꯍꯧꯗꯦ ꯀꯨꯀꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯗ ꯑꯩꯈꯣꯏ ꯅꯣꯡꯃꯇ ꯈꯟꯅꯕ ꯍꯧꯈꯤꯕ ꯂꯩꯇꯦ ꯑꯩꯈꯣꯏꯗꯤ ꯏꯁꯥꯒꯤ ꯉꯥꯛꯊꯣꯛꯆꯕ ꯑꯩꯈꯣꯏꯒꯤ ꯗꯤꯐꯦꯟꯁ ꯈꯤꯇꯪ ꯇꯧꯖꯕ ꯈꯛꯇꯅꯤ ꯑꯗꯨ ꯃꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡꯗꯤ ꯈꯤꯇꯪ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯗ ꯄꯦꯟꯗꯦ ꯍꯥꯏꯖꯒꯦ ꯑꯁꯣꯝ ꯌꯦꯛꯅꯕꯒꯤꯗꯤ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯃꯔꯤꯅꯤ ꯀꯥꯞꯄꯁꯨ ꯃꯔꯨ ꯃꯔꯥꯡꯁꯦ ꯂꯣꯏꯗꯦ ꯑꯗꯨꯝ ꯀꯥꯞꯊꯔꯦ ꯑꯗꯨꯒ ꯃꯣꯏꯅ ꯐꯪꯉꯤꯕ ꯃꯔꯨ ꯃꯔꯥꯡꯁꯦ ꯀꯗꯥꯏꯗꯒꯤ ꯃꯥꯟꯕꯤꯒꯦ ꯃꯁꯤ ꯁꯦꯡꯅ ꯍꯥꯏꯕꯗ ꯑꯩꯈꯣꯏꯁꯨ ꯌꯥꯝ ꯀꯨꯞꯅꯕꯗꯤ ꯈꯪꯖꯗ꯭ꯔꯦ ꯑꯩꯈꯣꯏꯁꯨ ꯈꯨꯟ ꯉꯥꯛꯄ ꯑꯃꯅꯤꯅꯀꯣ ꯂꯩꯀꯥꯏ ꯉꯥꯛꯆꯕ ꯏꯔꯝꯗꯝ ꯉꯥꯛꯆꯕ ꯃꯇꯦꯛ ꯑꯩꯈꯣꯏꯒꯤ ꯑꯩ ꯂꯩꯔꯤ ꯁꯨꯃꯥꯏꯅ ꯃꯤ ꯃꯐꯝ ꯈꯨꯗꯤꯡꯒꯤ ꯂꯣꯏ ꯉꯥꯛꯅꯕꯅꯤ ꯆꯤꯡꯂꯣꯟ ꯃꯥꯄꯟꯅ ꯈꯥꯖꯤꯟꯕ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯄꯤꯛꯄ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯅꯤ ꯁꯦꯡꯅ ꯑꯗꯣ ꯑꯩꯈꯣꯏ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯌꯥꯝꯅ ꯊꯣꯏꯗꯣꯛꯅ ꯍꯩꯔꯨꯕꯒꯤꯁꯨ ꯑꯩꯈꯣꯏꯗꯤ ꯍꯩꯖꯗꯦ ꯈꯪꯖꯗꯦ ꯑꯗꯨꯕꯨ ꯁꯦꯡꯅ ꯍꯥꯏꯕ ꯃꯇꯝꯗ ꯏꯔꯝꯗꯝꯁꯦ ꯃꯥꯡꯈꯤꯗ꯭ꯔꯥ ꯈꯣꯠꯈꯤꯗ꯭ꯔꯥ ꯍꯥꯏꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯑꯃ ꯂꯩꯔꯤ ꯍꯥꯏꯕꯁꯨ ꯍꯣꯡꯆꯕꯅꯤ ꯑꯗꯨꯕꯨ ꯃꯣꯏꯒꯤ ꯂꯥꯛꯏꯕ ꯃꯣꯏꯒꯤ ꯀꯥꯞꯄꯤꯕ ꯃꯔꯨꯁꯤꯡꯁꯤ ꯀꯗꯥꯏꯗꯒꯤꯅꯣ ꯀꯔꯝꯍꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏꯕꯁꯤꯗꯤ ꯑꯩꯈꯣꯏꯅ ꯄꯜꯂꯨꯗ꯭ꯔꯒꯁꯨ ꯍꯦꯟꯅ ꯃꯣꯏꯅ ꯑꯁꯤꯗꯤ ꯈꯪꯉꯝꯃꯅꯤ ꯑꯗꯨꯒ ꯇꯧꯅꯁꯨ ꯑꯩꯈꯣꯏꯒꯤꯗꯤ ꯁꯦꯡꯅ ꯍꯥꯏꯕ ꯃꯇꯝꯗ ꯂꯩꯔꯤꯕ ꯏꯔꯝꯗꯝ ꯏꯔꯩꯀꯥꯏ ꯏꯃꯥ ꯏꯗꯣꯟ ꯏꯆꯦ ꯏꯅꯦꯝ ꯈꯨꯜ ꯂꯩꯀꯥꯏ ꯄꯥꯕ꯭ꯂꯤꯛꯁꯤꯗꯒꯤ ꯃꯣꯏꯅꯁꯨ ꯃꯇꯦꯡ ꯃꯌꯥꯝ ꯄꯤꯕꯤꯔꯛꯏ ꯑꯗꯨꯕꯨ ꯑꯇꯩ ꯑꯍꯦꯟꯕ ꯑꯩꯈꯣꯏ ꯊꯥꯅꯤꯡꯉꯥꯏꯁꯨ ꯂꯩꯖꯗꯦ ꯃꯣꯏꯅ ꯄꯤꯔꯛ ꯑꯩꯈꯣꯏ ꯂꯧꯅꯤꯡꯉꯥꯏꯁꯨ ꯂꯩꯖꯗꯦ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯁꯦꯡꯅ ꯍꯥꯏꯕꯗ ꯑꯩ ꯉꯥꯡꯕꯁꯨ ꯍꯩꯖꯗꯦ ꯑꯗꯣ ꯀꯔꯤ ꯍꯥꯏꯅ ꯍꯥꯏꯒꯗꯣꯏꯅꯣ ꯑꯩꯁꯨ ꯍꯥꯏꯕ ꯍꯩꯖꯗꯦ ꯑꯗꯨꯕꯨ ꯌꯥꯔꯤꯃꯈꯩꯗꯤ ꯍꯧꯖꯤꯛ ꯄꯥꯜꯂꯤꯕ ꯂꯩꯉꯥꯛꯁꯤꯅꯁꯨ ꯈꯤꯇꯪꯗꯤ ꯃꯤꯠꯌꯦꯡ ꯆꯪꯍꯟꯅꯤꯡꯉꯤ ꯆꯪꯗꯦ ꯍꯥꯏꯕꯗꯤ ꯅꯠꯇꯦ ꯆꯪꯕꯤ ꯑꯗꯨꯕꯨ ꯌꯥꯔꯤꯃꯈꯩꯗꯤ ꯃꯁꯤ ꯃꯤꯠꯌꯦꯡ ꯆꯪꯕꯤꯌꯨ ꯑꯃꯈꯛꯀꯤ ꯋꯥ ꯅꯠꯇꯕꯤꯗ ꯑꯩꯈꯣꯏ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯟꯃꯤꯟꯅꯔꯒ ꯑꯩꯈꯣꯏꯅ ꯂꯩꯔꯤꯉꯩꯒꯤ ꯃꯇꯝꯁꯤꯗꯗꯤ ꯑꯩꯈꯣꯏꯗ ꯆꯦꯜꯂꯤꯕ ꯏꯁꯥꯗ ꯆꯦꯜꯂꯤꯕ ꯁꯤꯡꯂꯤꯗ ꯆꯦꯜꯂꯤꯕ ꯏꯁꯤꯅ ꯆꯦꯜꯂꯤꯉꯩꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝꯁꯤꯗꯤ ꯌꯦꯇꯨꯝ ꯃꯅꯥꯗ ꯄꯛꯄ ꯂꯥꯏꯔꯤꯛ ꯑꯃꯐꯥꯎꯗꯤ ꯑꯩꯈꯣꯏꯗꯤ ꯄꯤꯔꯣꯏ ꯍꯥꯏꯕꯒꯤ ꯋꯥꯈꯜꯁꯤꯃꯇꯪꯗꯤ ꯈꯨꯟꯉꯥꯛꯄ ꯑꯩ ꯏꯐꯝꯗ ꯊꯝꯖꯒꯦ ꯑꯗꯣ ꯃꯌꯥꯝꯅ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯑꯗꯒꯤ ꯀꯩꯗ ꯎꯔꯤ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯦ ꯃꯔꯨ ꯋꯥꯠꯂꯦ ꯃꯔꯨ ꯃꯔꯥꯡ ꯋꯥꯠꯂꯦꯅ ꯌꯥꯝꯅ ꯇꯥꯖꯩꯑꯕꯀꯣ ꯃꯁꯤꯒꯤ ꯋꯥꯐꯝꯁꯦ ꯑꯩꯈꯣꯏꯒꯤ ꯃꯔꯨꯞꯅ ꯊꯝꯕꯤꯅꯤꯡꯕ ꯋꯥꯐꯝꯒꯗꯤ ꯂꯩꯕ꯭ꯔꯥ ꯃꯁꯤ ꯃꯇꯥꯡꯗ ꯊꯝꯕꯤꯅꯤꯡꯕ꯭ꯔꯥ ꯃꯁꯤ ꯊꯝꯅꯤꯡꯕꯗꯤ ꯃꯌꯥꯝ ꯂꯩ ꯑꯗꯨꯕꯨ ꯁꯛ ꯃꯥꯟꯅꯗꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯦꯡꯅ ꯁꯛ ꯃꯥꯟꯅꯗꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟ ꯍꯥꯏꯕ ꯇꯥꯔꯦ ꯁꯛ ꯃꯥꯟꯅꯗꯕꯅꯤꯅ ꯋꯥꯈꯜꯁꯨ ꯃꯥꯟꯅꯗ꯭ꯔꯦ ꯍꯥꯏꯅ ꯑꯩꯅ ꯍꯥꯏꯖꯒꯦ ꯃꯥꯒꯤ ꯀꯩꯅꯣꯗ ꯊꯥꯒꯠꯄ ꯑꯗꯨ ꯌꯥꯔꯤꯉꯩꯗꯤ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯑꯗꯒꯤ ꯌꯨꯇꯨꯕꯇ ꯑꯗꯒꯤ ꯋꯥꯔꯤꯕ ꯐꯦꯁꯕꯨꯛꯇ ꯑꯗꯒꯤ ꯀꯩꯅꯣ ꯁꯤꯒꯨꯝꯕ ꯊꯥꯒꯠꯄꯤꯒꯅꯨ ꯑꯗꯨꯒꯤ ꯃꯔꯨꯝꯗ ꯃꯤꯅ ꯈꯨꯗꯣꯡꯆꯥꯕꯁꯨ ꯂꯧꯋꯤ ꯂꯩꯇꯦ ꯍꯥꯏꯔꯒꯗꯤ ꯁꯦꯡꯅ ꯑꯗꯨ ꯂꯩꯇꯕꯒꯤꯗꯣ ꯑꯩꯈꯣꯏ ꯃꯅꯨꯡꯗ ꯁꯤꯖꯤꯟꯅꯕ ꯄꯥꯝꯖꯩ ꯑꯩꯒꯤ ꯃꯣꯠ ꯑꯣꯏꯅ ꯍꯥꯏꯖꯔꯒꯗꯤ ꯑꯩꯈꯣꯏ ꯌꯥꯎꯗ꯭ꯔꯦ ꯂꯩꯇ꯭ꯔꯦ ꯃꯔꯨ ꯂꯣꯏꯔꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯍꯟꯗꯛ ꯊꯣꯛꯈꯤꯕ ꯂꯩꯈꯤꯗꯕ ꯑꯩꯒꯤ ꯃꯔꯨꯞꯁꯤꯡ ꯍꯥꯏꯇꯥꯔꯦ ꯈꯨꯟꯉꯥꯛꯄ ꯂꯩꯈꯤꯗꯕꯁꯤꯡꯁꯨ ꯑꯩꯈꯣꯏ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯉꯥꯏꯇꯦ ꯃꯥꯒꯤꯗꯃꯛ ꯈꯜꯂꯨꯔꯒꯗꯤ ꯑꯗꯨ ꯅꯤꯡꯁꯤꯡꯉꯛꯏ ꯑꯩ ꯃꯔꯨ ꯂꯣꯏꯈ꯭ꯔꯦꯅ ꯅꯣꯛꯑꯒ ꯃꯥꯅ ꯂꯩꯈꯤꯗꯕ ꯑꯗꯨꯁꯨ ꯑꯩꯈꯣই ꯌꯥꯝ ꯅꯨꯡꯁꯤ ꯑꯗꯨꯕꯨ ꯃꯥꯗꯤ ꯂꯥꯏ ꯑꯣꯏꯈ꯭ꯔꯦ ꯑꯩ ꯃꯔꯨꯞꯇꯨꯗꯤ ꯂꯥꯏ ꯑꯣꯏꯈ꯭ꯔꯦ ꯃꯥ ꯑꯣꯏꯈ꯭ꯔꯦ ꯃꯥꯗꯧꯅ ꯑꯩꯈꯣꯏꯁꯨ ꯁꯨꯝ ꯆꯠꯈꯤꯗꯣꯏꯅꯤ ꯈꯨꯟꯉꯥꯛꯄ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯆꯠꯈꯤꯗꯣꯏꯅꯤ ꯁꯦꯡꯅ ꯍꯥꯏꯔꯕ ꯃꯇꯝꯗ ꯃꯥꯗꯧꯅ ꯑꯩꯈꯣꯏꯁꯨ ꯆꯠꯈꯤꯒꯗꯕꯅꯤꯅ ꯑꯗꯨꯕꯨ ꯃꯥꯒꯤꯗꯃꯛꯇ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯕꯨ ꯃꯇꯨꯡꯗ ꯂꯥꯛꯀꯗꯕꯁꯤꯡꯁꯤꯗꯗꯤ ꯁꯦꯡꯅ ꯑꯃ ꯑꯣꯏꯔꯒꯁꯨ ꯑꯩ ꯃꯔꯨ ꯂꯣꯏꯈ꯭ꯔꯦ ꯑꯩ ꯁꯤ ꯇꯧꯔꯦ ꯍꯥꯏꯕ ꯋꯥꯐꯝꯗꯨ ꯑꯃꯇꯪꯗꯤ ꯑꯩ ꯁꯦꯡꯅ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯑꯗꯒꯤ ꯀꯔꯤ ꯌꯨꯇꯨꯕ ꯑꯗꯩ ꯑꯗꯨꯝꯗ ꯐꯦꯁꯕꯨꯛꯇ ꯊꯥꯒꯠꯄꯁꯦ ꯃꯁꯤꯇꯪꯗꯤ ꯇꯧꯕꯤꯔꯛꯀꯅꯨ ꯍꯥꯏꯕ ꯋꯥꯐꯝꯁꯤꯃꯇꯪꯗꯤ ꯈꯨꯟ ꯉꯥꯛꯃꯤꯟꯅꯔꯤꯕ ꯈꯨꯗꯤꯡꯃꯛꯇ ꯑꯩ ꯏꯈꯨꯠ ꯂꯣꯜꯂꯒ ꯑꯩ ꯍꯥꯏꯖꯔꯤ ꯃꯁꯤꯃꯇꯪꯗꯤ ꯌꯥꯔꯤꯃꯈꯩꯗꯤ ꯑꯩꯈꯣꯏꯒꯤ ꯂꯣꯀꯦꯁꯟ ꯈꯪꯍꯟꯕꯤꯒꯅꯨ ꯑꯗꯨ ꯍꯥꯏꯔꯒꯗꯤ ꯂꯣꯏꯅ ꯈꯪꯉꯝꯕ ꯉꯥꯛꯇꯅꯤ ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯄꯤꯛꯈ꯭ꯔꯕ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯅꯤ ꯁꯤꯗꯤ ꯍꯧꯖꯤꯛ ꯃꯇꯝꯁꯤꯗꯤ ꯁꯦꯡꯅ ꯍꯥꯏꯕ ꯃꯇꯝꯗ ꯀꯔꯤ ꯍꯥꯏꯒꯅꯤ ꯑꯩꯈꯣꯏꯒꯤ ꯀꯝꯄ꯭ꯌꯨꯇꯔ ꯑꯦꯖꯅꯤ ꯍꯥꯏꯖꯕ ꯇꯥꯔꯦ ꯑꯗꯨꯅ ꯃꯁꯤꯗ ꯑꯃꯨꯛꯇꯪꯗꯤ ꯊꯥꯒꯠꯄꯤꯔꯛꯀꯅꯨ ꯃꯅꯨꯡꯗ ꯑꯩꯈꯣꯏ ꯀꯩꯅꯣ ꯑꯗꯨꯝ ꯈꯟꯅꯁꯤ ꯑꯋꯥꯠ ꯑꯄꯥꯗꯣ ꯊꯥꯡꯕ ꯋꯥꯠꯂꯁꯨ ꯇꯦꯟꯕ ꯋꯥꯠꯂꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏ ꯇꯧꯃꯤꯟꯅꯁꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯑꯃꯇꯪꯗꯤ ꯂꯩꯔꯤꯕ ꯈꯨꯟꯉꯥꯛꯄ ꯈꯨꯗꯤꯡꯃꯛꯇ ꯑꯩ ꯏꯀꯣꯛꯅꯅ ꯃꯁꯤꯃꯇꯪꯗꯤ ꯑꯩ ꯍꯥꯏꯖꯒꯦ ꯃꯁꯤꯃꯇꯪꯗꯤ ꯑꯩꯅ ꯈꯨꯟ ꯉꯥꯛꯄ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯗꯒꯤ ꯍꯧꯖꯤꯛ ꯐ꯭ꯔꯟꯠ ꯂꯥꯏꯟꯗ ꯂꯩꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯗ ꯍꯥꯏꯖꯅꯤꯡꯕ ꯑꯃꯈꯛꯇꯪ ꯂꯩꯖꯩ ꯃꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯂꯥꯟ ꯆꯪꯕ ꯃꯇꯝꯗ ꯍꯥꯏꯗꯤ ꯃꯔꯨ ꯌꯥꯎꯗ꯭ꯔꯦ ꯍꯥꯏꯔꯒ ꯐꯦꯁꯕꯨꯛꯇ ꯊꯥꯒꯠꯄꯒꯤ ꯃꯍꯨꯠꯇ ꯑꯩꯈꯣꯏꯒꯤ ꯊꯣꯛꯂꯛꯅꯕ ꯑꯩꯈꯣꯏꯒꯤ ꯆꯪꯉꯤꯕ ꯄꯣꯠꯇꯣ ꯍꯟꯇꯣꯔꯛꯅꯕ ꯃꯔꯨ ꯈꯔ ꯈꯥꯛꯑꯒ ꯕꯦꯛ ꯇꯧꯅꯕꯒꯤ ꯃꯔꯨ ꯈꯔ ꯈꯥꯛꯑꯒ ꯃꯔꯨ 10 ꯑꯃ 20 ꯑꯃ ꯈꯥꯛꯑꯒ ꯕꯦꯛ ꯇꯧꯔꯒꯗꯤ ꯑꯩꯒꯤ ꯋꯥꯈꯜꯗ ꯈꯤꯇꯪ ꯃꯁꯥꯗ ꯁꯦꯞ ꯑꯣꯏꯖꯒꯗ꯭ꯔꯥꯅ ꯈꯜꯂꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯖꯅꯤꯡꯉꯤ ꯑꯗꯣ ꯃꯔꯨꯞ ꯑꯩꯅ ꯂꯥꯛꯆꯔꯕꯅꯤꯅ ꯃꯔꯨꯞꯁꯤꯡꯒꯤ ꯑꯋꯥꯠ ꯑꯄꯥꯁꯨ ꯑꯗꯨꯝ ꯍꯪꯖꯅꯤꯡꯉꯤ ꯑꯗꯣ ꯄ꯭ꯔꯖꯥꯁꯤꯡꯗ ꯀꯩ ꯍꯥꯏꯕꯤꯅꯤꯡꯕ ꯃꯇꯦꯡꯒ ꯅꯤꯅꯤꯡꯕ ꯂꯩꯕ꯭ꯔꯥ ꯃꯇꯦꯡ ꯄꯥꯡꯍꯟꯅꯤꯡꯕ ꯂꯩꯕ꯭ꯔꯥ ꯑꯗꯨꯁꯨ ꯈꯤꯇꯪ ꯃꯔꯨꯞꯀꯤ ꯁꯥꯏꯗꯒꯤ ꯊꯝꯕꯤꯌꯨ ꯆꯨꯝꯃꯦ ꯃꯁꯤ ꯃꯇꯦꯡꯗꯤ ꯌꯥꯝ ꯄꯥꯝꯃꯦ ꯉꯁꯤ ꯃꯔꯨꯞꯅ ꯂꯥꯛꯑꯒ ꯉꯁꯤ ꯇꯧꯕꯤꯔꯤꯕ ꯃꯐꯝ ꯈꯨꯗꯤꯡꯒꯤ ꯂꯣꯏꯖꯤꯡ ꯂꯣꯌꯥ ꯃꯐꯝ ꯀꯌꯥ ꯆꯠꯇꯨꯅ ꯈꯨꯟ ꯉꯥꯛꯏꯕ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯁꯤꯗꯩꯗ ꯃꯔꯨꯞꯅ ꯂꯥꯛꯄꯤꯔꯒ ꯇꯧꯕꯤꯔꯤꯕ ꯑꯁꯤ
ꯑꯩ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯃꯇꯨꯡꯗꯁꯨ ꯃꯌꯥꯝ ꯑꯃ ꯇꯧꯕ ꯉꯝꯕ ꯑꯣꯏꯕꯤꯌꯨ ꯑꯗꯨꯒ ꯏꯔꯣꯏꯅꯅ ꯂꯩꯔꯤꯕ ꯏꯔꯝꯗꯝꯁꯤꯗ ꯄꯣꯛꯆꯕ ꯏꯔꯝꯗꯝꯁꯤꯗ ꯆꯥꯎꯖꯕ ꯏꯔꯝꯗꯝ ꯑꯁꯤꯒꯤ ꯂꯩꯍꯥꯎꯗ ꯍꯥꯏꯖꯒꯦꯀꯣ ꯏꯔꯝꯗꯝ ꯂꯩꯍꯥꯎꯁꯤꯗ ꯆꯥꯎꯖꯕ ꯑꯩꯒꯤ ꯂꯩꯔꯤꯕ ꯏꯄꯥ ꯏꯇꯣꯟ ꯏꯆꯦ ꯏꯅꯦ ꯃꯔꯨꯞ ꯃꯄꯤꯖ ꯈ꯭ꯋꯥꯏ ꯈꯨꯗꯤꯡꯃꯛꯀꯤ ꯃꯐꯝꯗ ꯑꯩꯈꯣꯏꯅ ꯄꯥꯝꯖꯕꯗꯤ ꯁꯦꯡꯅ ꯑꯩꯈꯣꯏꯒꯤ ꯏꯔꯟꯃꯛꯇꯤ ꯇꯣꯟꯈꯤꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯌꯥꯔꯤꯃꯈꯩꯗꯤ ꯑꯩꯈꯣꯏꯕꯨꯁꯨ ꯅꯨꯡꯁꯤꯕꯤꯌꯨ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯑꯗꯨꯒ ꯏꯔꯣꯏꯅꯅ ꯉꯁꯤ ꯃꯔꯨꯞꯅ ꯂꯥꯛꯑꯒ ꯉꯁꯤꯒꯤ ꯇꯧꯕꯤꯔꯤꯕ ꯑꯁꯨꯝꯅ ꯑꯩꯈꯣꯏꯕꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯌꯨ ꯑꯃꯗꯤ ꯑꯩꯈꯣꯏꯅ ꯃꯔꯨꯞꯀꯤ ꯃꯇꯨꯡ ꯏꯟꯕ ꯃꯔꯨꯞꯅ ꯉꯁꯤ ꯂꯥꯛꯑꯝꯃꯒ ꯊꯧꯅꯥ ꯄꯤꯕꯤꯔꯝꯕ ꯃꯔꯨꯞꯅ ꯉꯁꯤ ꯈꯨꯠꯇ ꯊꯥꯡ ꯄꯥꯏꯔꯒ ꯇꯦꯟ ꯄꯥꯏꯔꯒ ꯉꯥꯛꯄꯤꯗ꯭ꯔꯒꯁꯨ ꯑꯩꯃꯛ ꯉꯝꯖꯗꯦ ꯍꯥꯏꯗꯨꯅ ꯂꯥꯛꯑꯒ ꯉꯁꯤ ꯇꯧꯕꯤꯔꯤꯕ ꯆꯤꯡꯈꯣꯡꯁꯤꯗ ꯂꯥꯛꯑꯒ ꯄꯥꯡꯕꯤꯔꯤꯕ ꯃꯇꯦꯡ ꯑꯁꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯑꯩꯈꯣꯏꯅ ꯇꯧꯕꯤꯃꯟ ꯈꯪꯕ ꯎꯠꯆꯔꯤ ꯑꯗꯨꯒ ꯃꯇꯨꯡꯗꯁꯨ ꯃꯌꯥꯝ ꯑꯃ ꯇꯧꯕ ꯉꯝꯕ ꯑꯣꯏꯕꯤꯌꯨ ꯑꯃꯁꯨꯡ ꯏꯔꯣꯏꯅꯅ ꯂꯩꯔꯤꯕ ꯏꯔꯝꯗꯝ ꯏꯔꯩꯄꯥꯛ ꯑꯁꯤꯗ ꯂꯩꯕꯤꯔꯤꯕ ꯅꯨꯡꯁꯤꯖꯔꯕ ꯃꯃꯥꯡꯗꯁꯨ ꯍꯥꯏꯖꯈꯤꯕ ꯑꯩꯅ ꯄꯨꯝꯅꯃꯛ ꯏꯄꯥ ꯏꯇꯣꯟ ꯏꯆꯦ ꯏꯅꯦ ꯃꯔꯨꯞ ꯃꯄꯤꯖ ꯈꯨꯗꯤꯡꯃꯛꯅꯁꯨ ꯑꯩꯈꯣꯏꯕꯨꯁꯨ ꯅꯨꯡꯁꯤꯕꯤꯌꯨ ꯈꯨꯟ ꯉꯥꯛꯄꯁꯤꯡꯕꯨꯁꯨ ꯅꯨꯡꯁꯤꯕꯤꯌꯨ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯑꯗꯣꯝ ꯑꯗꯣꯝꯅ ꯄꯥꯡꯕꯤꯔꯒ ꯑꯩꯈꯣꯏꯒꯤ ꯊꯧꯅꯥ ꯄꯥꯡꯒꯜ ꯑꯣꯏꯗꯣꯔꯤꯕꯅꯤ ꯑꯗꯨꯒ ꯄꯥꯡꯕꯁꯨ ꯂꯦꯞꯄꯤꯒꯅꯨ ꯑꯗꯣ ꯑꯩꯈꯣꯏꯅꯁꯨ ꯑꯉꯝꯕ ꯃꯇꯦꯡ ꯑꯗꯨꯝ ꯎꯠꯆꯒꯦ ꯏꯃꯥ ꯏꯟꯗꯣꯟ ꯏꯄꯥ ꯏꯇꯣꯟꯁꯤꯡꯅ ꯄꯥꯡꯕꯤꯔꯛꯄ ꯃꯌꯥꯝꯗꯨꯅ ꯉꯁꯤ ꯑꯩꯈꯣꯏ ꯊꯧꯅꯥ ꯐꯅ ꯑꯩꯈꯣꯏ ꯆꯤꯡ ꯀꯥꯕ ꯉꯝꯕꯤꯕꯅꯤ ꯒꯥꯔꯤ ꯌꯥꯎꯗ꯭ꯔꯗꯤ ꯊꯥꯎ ꯌꯥꯎꯗ꯭ꯔꯗꯤ ꯒꯥꯔꯤꯁꯨ ꯆꯦꯜꯂꯨ ꯌꯥꯗꯦ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯁꯨ ꯆꯤꯡ ꯀꯥꯕ ꯃꯇꯝꯗ ꯆꯥꯛ ꯆꯥꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏꯁꯨ ꯀꯥꯎ ꯌꯥꯗꯦ ꯋꯥꯔꯛꯏ ꯑꯗꯨꯅ ꯌꯥꯔꯤꯉꯩꯗꯤ ꯃꯇꯦꯡ ꯈꯤꯇꯪꯗꯤ ꯄꯥꯡꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯑꯗꯨꯝ ꯊꯝꯖꯒꯦ